Ado ichanupi chahi kya suragi? I chahi mapan sure. Hoje class kya tamige? I class 5 tamjai. 5. Mingalay phonga tapiyo? Good afternoon, sir. Good afternoon. My name is Niveda Devi. I am calling from Rajasthan, Jodhpur. I'm hanging with the Houjik Manipur Liga Lanzida Angang Aigumba Angang ni Layamni Mana Yarik Tamdabi Yarik Tamagato Kibado Ada Moigi Lucky the future like Sana Angang Kitang the MBA to Jijio Kitanga MBA BA na to be Kita Angang Jingna nursery na to be first second tamba Moigi the future like Moigi the dreams like the Sana Houjik land or is it that Moigi future the Kamina achieve the Ongam Dino. As a Sana Angang Kita most of the Angang good teacher na to be like doctors, engineer, IAS, IPS. Sigumbo oining bala like Jeremy. Other Jumoi Sigum achieve over the school je Lonza Lavnina Kamina Moji Yarik Pazana Taraga Aqua Manipuzibu Manipurina Hayanam Dino Akaje Sigi Pita Miam meeting na the other state Kimina Kamna de Apoje Mana Apoji Kudiran Standard like Bidami Miam Nino the Kara Dino Mid China the Chinese Adako Chinese North Eastern states Penina at the more North Eastern states become the Karai again. I do the more education, the Yam high with the lower with Benina Mona Moina Adumhang neighbor Moina is only Assam Katamnate, Manipur, Sana, Nagaland lady, Moishu Madiam the Kangadi, Akwedi, Mima, Tokodo, Mamzara, Matum Deji. Ado ichanupi chahi kya suragi? I chahi mapan sure. Hoje class kya tamige? 3, 8 kya? I class 5 tamjai. 5. Okay. Mama papa ka punna laibro kamai to buno chahi kya suragya deida laiba? Akwai dan laiba chahi ani sure. Chahi ani sure. Hanadi Imphal gi mafam kadai waida Manipur gi mafam kadai waida lege? Akwai ji Wangbal dagi belong to jaiye. Wangbal dagi belong to ba. Okay. Adudi Houjik si mama papa hoidi kari tawraga laibano? Akwai ji mama di housewife ne aduga akwai papa na army da thabak tawwe. Okay. Adudi Houjik Manipur gi situation si tarakanda nahak kumba mayam larik tamba phangdaba mayam lay makhoi se relief camp da lay makhoi larik tamba gi study gi material su walaga laiba yawi kanagumna khara boy kolong khara piraga lay ade punna tummi punna sai kangkhal yauduna tummi hall amamam da community hall amamam da lay makhoi singa se makhoi gi pau taba da nongo da kari phawi ai jam ngai da bidi angang jing je hiding yum da paba duga school chalaga paba duga yam difference loine angang yum paja bazidi yam thawai jang paja bana te dei ju school da anga teacher ozana takpi laga paja bazidi yam ngai je dei ju Houjik relief yam da lai jaga angang jing di education di phangre bane na aina ngai ta de aina koi di school chalaga moina school ta bado aina sigma news ta yengba yam ngai ta da phau da yeng. Okay. Aduna aina gift aina ngamjaba gift pidini. Okay. Adudi makhoi singa se hanagumna makhoi gi mayum da lehenba makhoi bu hanagumna school chalhanba hanagumna makhoi gi lekai da mamanabi singapore na sanaba makhoi gi dream da nomadi IPS oiba UPS exam thaba or something and something makhoi to wi yana na bagi da makhoi singa sibu hanagi normal si life ta lakna na bagi kari hainingi aina hainingi de koi ni mas maya thoksa bira anni haidi hana Manipur je community Houjik haidi ward chali je community mai ko kiyen mai tai je aida mi ama lak to piraga sigi ward je finish ongam jaredi aduga moina normal situation do pura uzara adi am harau jani aidi. Okay, ado ichanopi Houjik wari si not only Meitei so Kuki are also suffering moisu samana na makhoi gi so angang mayama larik tamda na makhoi gi su mayama chingda kari de hen waba yaurini makhoi gi di kari khali I also think I also feel more is a human need I is a human need my community has how me do adu the bad thinking how Kuki how me do na
khali khanjari bado moi gi bad thinking dina suffer me normal people in the suffer tawzari ni arda aina highway do je sigi world finish di moi do education phangani cooking do education phanga moi gi ngang bindu yari khaijaraga moi do develop hoizarani koi gi maitai gi do develop hoizarani di aina I mean di moi gi sigi world finish di anima communities ki ngang bindu equally moi de haidi education phanga moi yari khaina ba growth moi ge haidi moi future to yamna fun ha ningna bai khanjai okay yam noise ado angasigi thoram se matau karamna saru yarakpano papa na harakpra mama na harakpra or how to know thoram se kamai khangi number na kamai ni khangmano oh I like to see the Diamondtv and I subscribe your channel and I like to see it and I get inspired by this channel also. Okay, I want to know your good name please again. Okay, my name is Nongthumam Nivedita Devi. Okay, yam nungaire ngasi chaga wari sanaba aduga mayam punamak tai tare chagi wahi sing se mafam khodimakta ing tappa santi lakpa nakan animaki afaba yai phaba purokpa yamna yangna oirasanu aduga haugalakliba nahakkumba nupi macha kya nupa macha kya lairik tamba phangdana lairiba sing se athuba matamda sinbidana makoibu hanagi normal si life ta lakpu oirasanu haiba thajabadu thamjari. Thank you baby. Thank you sir, welcome. Wow. Kaya da nugsigraba chahi mapan khatane chahi mapan se khoi ngang obdi yam pangi hai tare so so smart adana soidana matik chaba aduga afaba ma soidana oigani khalle yam nungai. Thank you so much. Adana kari gi waru ni sigumba lamdam sidagi khoi gi leihau dagi khoi gi sa sing ne sumaina thorok matamna khoi gi lamdam sina kari da kari awat pa leirugani aduguma lamdam amani so khoi khakta gi nate hairam li wafam se both communities are suffering punamak se loinamak awaba nangliba ngaktani aduna wariba singasi khara yangna semjan biba sajan bigadaba singne yengsin biraga to be honest tianna haitariam sangda. Thank you so much for operation. Thank you. So this is called pulling you Warol edu sineba pulling you Warol it means mayam ai pulling the power buduni pulling you Warol haraga in a negative thinking the negative the negative thinking so negative people are negative na high will layeba aina phatta ngang di mi phatta negative to tawle di mi do negative to mo gale it must be so adum khoi positive oi jai na be polite and be positive bai na anu hana dem laujabado hoi asoi bade wai suggestion to bai masi matang se kitang pen de masi sumai na to biradi kari kai ba lai gan hai badu di ka su leitia sak charo lo hai badu ga sai gi no nathi bong charo lo to gani du khenai dana because why do na neva saru lo hai badu ani du khenari jeng bio. So thank you so much mathangi caller ba loko chage. Hello, good afternoon sir. Good afternoon, Oza Chicken.